ngasi numida waram phongkhiba tongan tongan ba manipuri siphongsing amasum thokhiba thodo wathoksingi maru i pausing miyam da thamjari hanbada RAMP amadi UNNATI scheme gi makhara phangadaba manipur gi sentang henganaba mari lainaba ministry da taksilagani minister manipur da lairiba lairik laisu hairaba naharol singna makhoi gi sunaba hiram kyada khumang soksina thabak kyada khumang soksina paikhatuna sentok lambi hengat hananabagi damakta RAMP amadi UNNATI scheme gi makhada phangadaba manipur gi sentang henganaba Ministry of Micro, Small and Medium Enterprises ta taksilagani haina manipur gi minister and beren fongdokre wafam asi Directorate of Trade, Commerce and Industry Government of Manipur na sinduna state ki thakta RAMP and UNNATI scheme gi makhangda pangthokpa workshop kamari leina fongdokhibani Imphal East ki Palace Compound Labor City Convention na pangthokpa thoram aduda Chief Minister Nongthombam Beren, Transport Minister Kasim Basum, Sport Minister Govitas Konthaujam, Forest and Environment Minister TS Bisorjit, Cap NPD Minister Lesangtem Susindro, Chief Secretary PK Singha, Principal Secretary Arun Kumar Sinha amadi MLA Singna Sarugyaki, Loinana, Manipur lenga ki tungan department singi makok thongbo official singsu Sarugyaki. Thauramadu mari lena minister na makhata na fongdokhibada micro small and medium enterprises MSME the khudong sab kya pibada nathana bharat ki awang nongpok state sing infrastructure skill development amadi economic growth sing hingat hananaba thabak kya paikhalakli miyamna manipur lenga ki thabak khakta tawbani haiduna ngaibegi muhutta lairik lesu mapung phan hairaba na hasingna manipur lenga na paikhalakpa tongan ba scheme kya gi matangda na hasingda awareness piduna entrepreneur mas yamhanaba mathoktai haiki shem na makata na haikibada mai paku entrepreneur kya na lamdam sigi na kya thabak pidun scheme sigi kana ba phangrabasu makata na lenga ki lairibi scheme kya gi makhada lupa crore songaram bank sing ta taduna lairibasi mapam sana sizina na ba aikoi gi na singna honaba sangi aduga bank tagi loan laukhraga singdaba tawbigano matam sana loan singba mari thabak suning mana singi damaktadi manipur lenga na mating pina ba thong launa hangduna thamli Maduna RAMP and UNNAIT scheme sigi makhada micro small and medium enterprises ki ministry da henma center henganaba taksilagani hana mapalamdagi ungi nga amadi yerumna singba kya leptana pusuklam labadu sai khara sida tangkhai ma hantan masina lamdam asigi na kya lepa leitana thabak suningbagi wakhalo lakpa hore manipur gi pothokliba tuan puthok sing mapalam de export tobe hengalakpana manipur gi puthok kaya mapalam gi miyoi singna nomu gi pambe hengalakli hainu minister na fongdokhi amaromdana sakhang daba singna phubudagi leikitraba MD sanwas ke asi baksang lokhiroi misi esi ina yere sinnaduna asumaran puthokpi gadabani GSC ngarang Imphal East District ki police na konba maphamamada Miyoi krana drug savane habigi maral pharga phubudigi leikidraba MD sanwa sekuntragom de apokpa MD leharudin laifam kairang tera makhong mihatpu yamna kan yaning da phongdoktuna joint action committee against the brutal killing of MD sanwas ko GAC ko ba ama semduna athuba matam athuba mifam pangtoktuna warep taruk lokre loinana mi CAC gi matangda NIA da sinnaduna asum aran puthokadabani pung kunga mari gi manungda GAC na manipur lenga ko thamliba wafam singasi thaba oina pangthoktrabadi lamdam asigi CSO singa kusamnaduna akan makhongjang changsilagani haina GAC gi convener AB Rahamana press thadorakpa sirol amana haidi ahan warepta leikidraba MD sanwas ke sibaksang lawdaba anisbu warepta leikidraba sanwas hairiba nupa masasi January taraga marigi numidang pung taruka minute nifuga mga tabada masakhangdaba miyoi kharana phaduna pokhibani numid asigi numidang pung mapan ga minute yangkhai ga thre taba matamda sakhangdaba sing aduna lupa lakh manga piduna androda lakadabani haina khangalaki aduga thangnaba numit January taraga manga gi numidang wairam pung manga ga minute nifuga manga taba matamda sanwas asi thawal hospital asi boina lairi haina police na report pirakhi hiramasi gi matangda AT unit 2 na thadorakpa press note amada makhoi gi mari leina di haibasi matau karamna no adubo hairiba sanwas asidi isam samna leijaba driver amani mangona shiriba maralasi JC na akan mamona kanem tawi ahum suba warepta AT unit pu andro unit na thadorakpa sirolamada AT gi ming sijanaba miyoi kharana drug yonba saba
मियोय खरा फादोक फजिन तौबदा मियोय अमा लेखिदबा सिगा A2 यूनिट 2 अंद्रोगा मरी अमता लेनथि हाइना फोंदोरकपा अमदि मणिपुर पुलिस डिपार्टमेंट मिसी इसिगी मतंगना लखलकपा केस की मतुंगिना A2 नि हाइबा मियोय तरुक फारे हाइना प्रेस स्टेटमेंट अमा थादोरकपा सि करमबना असुमनो हाइबदु ngasiदगी पुंकुनगे मरिगी मनुंग JAC अमदि मियामना खनगदबने हाइदि मरिसबु वारेपता JAC की मेकेदिगे अमदि लैखिद्रबा मियोयगी इमुंग मनुंगदगी अतमनना महाकननी फोंदोरकपा लैत्रिङैदा A2 यूनिट 2 अंद्रोगा करिगुंबा मरी अमत लेनदी हाइना प्रेस नोट थादोरकपा असि मासा ngakthoknaba honajabani thawong asi yamna laibak thibani makhogi mathakta makha tana asiguma thawdo asi thoktanaba manipur lengana akanma miyeng changbigadabani haidi manga subu warepta misi isigi matangda NIA da sinaduna asum aran puthokpigadabani haidi loinana taruk subu warepta JAC na thamjariba wafam singasi manipur lengana pungkunge marinigi manungda positive response piraktrabadi JAC na manipur gi CSO singa kusamnaduna akan bakhongjang changsinggani hainasu pausda palakli amaromdana wangu leifam PHC gi awatpa doctor amadi staff sing thabiraktabadagi hospital asigi gate miyamna lonsinkhre Primary Health Center PHC wangu laifam gi oina awatpa doctor thabirangna manipur lenga ki health minister amadi mari lainaba singda haijaduna leiringaida PHC asida handak doctor ama transfer tawkhibegi mayokta ngasi lamdam adugi miyamna PHC asigi gate lonsinduna khongjang sangsinkhre Kaksing district ki suganu AC gi manungsana leiba PHC asigi hospital managing committee maru oiba thaupu busing yauna ngasi hospital asigi akoi bida leriba miyam amadi kombi AC gi wangu ahaluki mera pai bising yauna hospital asida pangthokiba mifam amada Hospital Management Committee ki thaupuriba TS Damena phongdorakibada PHC asida laifam thokpa doctor amadi staff nurse ki award pa laina hokiba sahi taragatur ki mamangdigi pungkunge mari subna haujik leriba doctor khara asina ana lengi mathau tawduna lakhibani adubo hokiba January taraga mathoidegi PHC sigi watliba doctor gi award pa leibidegi pungkunge mari ana lengbagi thabak lepkhre Ladiba doctor amadi staff khara sina irang sina sangjafam lawduna ladiba wangu gi tungan ba mafam mapanda hangliba relief camp da sayola mada anirak thokna analeng sathaba madi hidak langthakna sungba pibagi thabak pangthokdana lairi haiki mangna hai PICSC ki doctor amadi staff nurse ki award pa ladiba si yengsinbina ba care khana manipur lenga ki mafam da haijaraba sunga si faw thabiraktana lairi maduna PICSC ki award pa doctor amadi staff sing suna tharak tri fawa PICSC ki get lonsin bagi khongjang asi changsilagana ki amaramdana sorepa ki kedar uhum KCP PWG gi anifari Assam Rifles ki kangbuna thas ki taraga mari da Tangnapal district ki Indo Myanmar border oriba Loksau Turel manak tagi Myanmar gi ngamkhai tagi India gi ngamkhai lansinduna changsilakpa Manipur gi lahulup ama oriba Socialist Revolutionary Party of Kangleipak Sorepa gi lanmi ahum phare heri phadaba lanmi ahum adu ain gi eba thabak thoram sing lakhanaba Manipur police ta khusinakre haina Assam Rifles ki PRO na thokpa sirol amana haidi amaromda Manipur police na lokhalakpa khongthangi saruka moina tuan mafam singdagi lahulup kharagi sin lanmi sing fogale haidi thas ki taraga mari da Manipur police ki kangbuna Imphal West district ki uri pok maya lekai digi masang bakery shop manak digi KCP PWG gi lanmi ani phare haidi pharaba lanmi ani edudi Hangembam Sanaton Allies Sanatomba Allies Loya se yangkhai gini thoi amadi thoksom Tiken Singa Allies ibungo se nifugo humde kawi makhoi digi mobile handset mari sim card mari 4-wheeler ama sale oina lupa lising mangaga samaga nifu se fogale hari makhoi ani asamba wahang pong sathabada Imphal area manungda leiba dukan amadi showroom singdagi sale khaibada mapung oina senai haibasu khangmangamle haina police ki paw sina hari amaromdana miyoi khrana miyoi ma pharaga phubudagi laikhidabani haiba thawdoka arambai tengolga mari leinadi Hangang police station ki manung sanba kairang mayai lekai da leiba MD Nawasai Kuntragom de apokpa MD Leharudin Kauba Miyama Arambai Tengol gi member oigani haina singnaba singna masagi mayumdagi phadna pukraba matung ngarang Thobal district ki hospital sina pukhalakle haina Manipur police ki sirol aman haidi Manipur police ki PRO na thadorakpa sirol asin hai thawdo oduga mari leina Manipur police na misi edu da siena bani haiba Arambai Tengol gi miyoi taru police na phare hari pharaba singa duri sagol sem singkhai ngan ma sei kun ga manga singa kham sanatom ba singa sei taraga mapan sapam somorj singa sei kun traga ni thoi maibam
Bokenjit singa sei kunga mari athopam jiban singa sei kunthra madi singa kham mani singa sei nifun hari nakala moramda Arambai Tingol gi ming sijinaduna drug saba miyoi phadok phajin tawbada miyoi ama leikidabadu Arambai Tingol gi karigumba hiram amatada mari leinadi haina Arambai Tingol unit 2 andro branch gi ming sijinaduna miyoi khrana sathaki bathabangni thawong adu senai haiba Arambai Tingol gi ming sijinaramba miyoi singadu Arambai Tingol na pharaga logeba thabak singlo khonaba police ta sinakhibane haina phongdorakli Amaromda thawdo siga mari leinana Arambai Tingol General Headquarters CMT da Kudaki weba mifam ama pangdokre mifam aduda Monindro Mangang Commissioner AT General Headquarter na phongdokibada ngarang January taraga mangagi nungtil thokpa paw hek phangbuga khudakta CMT na yengsinmad AT yoramba madi housing na yawdraba miyoi khuso kharagi gang amana masagi vested interest ta thabak torambagi mami khara upa phange khudakta yengsinbada thokiba thawdo aduga mari leinana AT ani andro amadi yaripokta paw amata piram baleti makata na AT General Headquarter paw piram khibusu leti thawdo odur siena bani haiba miyoi taruk AT gi kangbun fotki loinana mari leinaba police station kusinakhi makata na Arambai General Headquarter mara leiba miyoi sing khangdoknaba AT unit 2 andro gi asi suspend hamle makata na unit asigi miyoi sing kaukhatuna investigation sathari Arambai Tingol na lobu ikai khumna jai loinana hiram asiga mari leinana police na lokhalakwa thabak thoram sing Arambai Tingol na mating pangan hen su phongtokhi amaramdana National Road Safety Month 2025 ka mari leinana press club ta media sensitization program pangtokre Manipur gi ahan bu oina hit and run case ka mari leinana leikidaba miyoi amagi Senpham Center dagi tharakli haina Manipur Transport Department gi Secretary Michael Asom na phongdokre wafam asi Manipur lenga ki Directorate of Transport Department amadi All Manipur Working Journalist samnaduna ngasi pangthokiba nomyoeba National Road Safety Month 2025 Media Sensitization Program ga mari leinana Michael Asom phongdokibani ngasi gi thoramadu editor Gills Manipur gi President Khogendra Khongdram Amju gi President Bijoy Kakhintabam Transport Director Nebedita Lain Lakpa Manipur Traffic Police ki SP Romesh Arambam akhanaba mithung oina saruk yakhi Michael Asom na makhatana phongdokhibadi hit and run case ta senaba gari edu thiba phangdragadi district magistrate report hagani Manipur goina Thobal district gi hit and run case ani thakibadu ahanbo oina lilongdagi laikhidraba miyema gi sel kablakle ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯐꯥꯅꯕ ꯑꯃꯗꯤ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯨꯝ ꯔꯣꯗ ꯁꯦꯐꯇꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯥꯝꯖꯨꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯠ ꯑꯦꯟ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯒꯤ ꯄꯥꯎꯃꯤꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯔꯣꯝꯗꯅ ꯁꯤꯖ ꯑꯦꯀꯥꯗꯃꯤ ꯑꯣꯐ ꯅꯔꯁꯤꯡꯒꯤ ꯐꯥꯔꯁ ꯑꯃꯗꯤ ꯁꯦꯀꯦꯟ ꯕꯦꯆꯀꯤ BSc ꯅꯔꯁꯤꯡ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕꯁꯤꯡ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ She's the Academy of Nursing ki first amadi second base ki BSc Nursing graduation loiraba Maru sing okpagi thoram ngasi Lango Lai Manai Apunba Community Hall SA HD Auditorium the She's the Academy of Nursing na sinduna pangtokre thoram asi the She's the Academy of Nursing na sinduna first amadi second base BSc Science Nursing ki graduation loiraba Maru sing okpagi thoram aduda Academy si ki oja sing Mahirwe amadi parents sing yauna pangtokhi thoramadu athoiba mithunglen oina Professor W Sanbabu Singha Register Manipur University Dr KS Paulin Chairman Cup Managing Director SHRI Dr M Amuba Singha Director CJ Academy of Health Science Dr A Jamuna Devi Register Manipur Nursing Council Thoksom Suresh Singha Secretary CJ Foundation Professor CS Ibohol Maitai President CJ Foundation amadi CS Babita Devi Principal CJ Academy of Nursing na singmana sarugaki Graduation ceremony asig mari laina Professor W Sanbabu Singha na phongdokibada hauzik malem na thokliba war conflict matam asida nursing na lauriba thaudang asi aduki matik thaganingai ni ngasi graduation loiraba nursing asina society asigi damak mangjil thana thabak tawba ngamgadabani Manipur gi pothokliba nursing asi tuan mapalam gi health sector singda yamna pamnaba masuri masi aikhoi gi lamdam asigi nurse ki lamda thabak tawriba singna yamna thauna leina puksiel singna kathokpa amaga loinana tawbagi damaktani ngasi graduation loiraba nursing nasu health care gi lamda kathokpa amaga loinana thabak tawba mathok taiki Amaramda, she is the Managing Director Dr. K.S. Paulin Hai, Health Care Sakhonapa Panamna, she is a nursing academy as Linkat Hibani.
अनाब लायेंबदा नर्स की थौदांग यामना चावना लै ngasi graduation loiraba nursing na health care ki lamda kathokpa maga loinana puksiel sing anaba sing layengbada pukning sangba mathok taiki ngasi gi graduation ceremony eduda BSc nursing ahanba madi ani suba base ki mahairoi nupa nipan nupi nifu go tret punu yangkai ga mangana passing out tawkibaga loinana mari leinaba certificate singju khusinaki makasa tharak poina thopa pawamana Susampur gi haupi Molen Hill Range the acre 4.8 thanamba popi pambi sing yanta tuna mangan kre Manipuling on a lamdam city mayai kabani sasing maru fang na mutana basang silagli war on drug ki kongjang gi manungsana Susambu district ki Saikot police station kon bahopi Molen Hill Range the sorangna acre 4.8 lom park saw mafam na thanamba popi pambi sing ngarang yanta tuna mangan kre hari Mafam adura popi pambi sing thare habi ki sab saba pau phangbadigi Susampur district police nap Susampur DFO gi staff sing amasung kuntraga taruk suba Assam Rifles ki apun mati mamana mafam adura sang sinduna popi pambi sing adu mai pakna gyanta khibane hari adu mainama thaudo aduga mari lainana mi phami punni yaukhidi hari Amaromdana miyo emagi yumda bom thamjelamle ngase pung tarurom taba matamda singjamai police station gi manung chanba wa hoidrom laikai da leiba asem ranjit chai nifu gu taruk apok palaikidraba yaimegi mayumda sakhangdaba miyo singna amuba masugi serang khawama da yom laga bom ama thamjelamle hari imung manung miyo singna thengnarakpadigi khudakta police na pau piraba matungna police ki kangbu laktuna bom adu asu engam yauduna lakthokre bom adu kanana kari maram gi damakta thamlamlibano haiba khangmangamdri Makasa tharak poina to papa Mizoram police na AK rifle taruk maru lising taraga yang kai fokat kre Mizoram police amadi sister intelligence agency ki khutpu amana mai pa na Mizoram amasum Mamit district ki West Phailang police station ki jurisdiction Saitha village operation cha thabada masing yamlaba AK rifles ki nongmai maru lising taraga yang kai AK-47 rifle taruga madi magazine phabaga loinana senari ba Myanmar based National Front CNF insurgent group asiki miyoi sing thaba asida senaba singju fogat pangamle haina Mizoram police ki sirol amana haidi solasna makha tari ahan migoina thijinbada CNF amasum United People's Democratic Fronts UPDF piga mari laina bani group asi Bangladesh ki Chittagong hill tract yam active oiba group asida yauna bani haiba khangmangamle Mizoram police ki West Phailong police station case ma register tawduna makhata na thijinba hori haina sirol asina su makhatari tadana sumna myam da thamjaram gi du hausi koina di myam paus matang asa lusinjarage masu myam puna no ba update ngamina se